Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada Arambai maroiba Tengol gilusung purel Korounganba Khuman dagi lokachage Kadangbanda drone bombing haurakle haina Arambai Tengol gilusung purel Korounganba Khuman na social media da update tobiri pau extortion gi thaba se Imphal amadi maidai taba district singda khaktana dana Kangpokpi district sasu angakpa fangna tawre KNF na cycle amadi Sadar Hill area da laiba dukan khuding lupa lakh ahum pi gadabani haibagi wahaudagi Sapar Mainadagi cycle dana purakadaba chana pochai puba gari makai chalhan khidre fazilaga thamli cycle area se KRA na konba lamni KNF na paisa khaiba lakpada thingbalai aduma pukuk maitai kukilan manungda KNF su cycle area da deploy tawba yawi haibagi mingda dukan khuding lupa lakh ahum KNF ta pirak naba dukandar singda khangan khibani KRA na makhoi gi jaga da atopa UG group paisa khaiba yaroi haiduna dukandar singda paisa piba thingki madugi paukhum oina KNF ki stronghold oriba Sapar Mainada cycle dana pusingadaba polam puba gari makai changhandana thingkibani cycle area da brown sugar drug sungba yum masing chamagi maya da laire maram aduna KNF su cycle asi paisa khaiba khwaidagi nungaiba mafam oirani khanbagi KRA gi jurisdiction manung khut thingjilakpani KRA gi leadership ta magi nupi na handle toba hokhibadagi KRA gi makha da lairamba KLA asi makok chingi sope jang village ki drug lord lukho haupu lupeng na lairaga chalaikre KLA gi funding pumba drug tagi lakpa amadi miyam dagi paisa chauna khaiba dagi lakpa paisa singna oiri hairiba KLA gi anoba leader drug lord lukho lupeng na iko amadi akoi bada maitai singna taramba lam manung da yum thadok tuna chelak khiba maitai gi lam makai su Kuki in PN CSO singda paisa chauna piduna laikre khungakpa sing KLA am keder singna phuruba dagi hauzik achoba wathok oiri KBB sing khut hangani fawba haikre cycle gi miyoi 80 piece drug chare drug chaningai paisa leitaba sing mayum gi mache machan mama gi phanek randuna puraga yonthokpa yare cycle da huran chinthi aduki matikale drug saba singi manung da drug ka yuga paba su yari Kuki sing maitai da lan taudraga su mathanda sijaragani kuiraroi popi harvesting hek loibada maitai da lan lei makhoi manungi problem divert taunaba upai thiri gyan khara taba bible da thajaba lairik heiba Kuki naha singdi UG CSO singna tauribasi yaning de haiba ngamjadaba khakkini mamang chahi 2023 gi May ahum dagi Manipur da tholakhiba kanglup ki irang asida Tampake district sing yauna atai district da mathau tawramba Manipur sarkar gi makha da lairamba Kuki employee kaya irang na maram oiraga Kangpokpi amasung Churchanpur da pulap changsenduna posting piraga laikhiba sina tungda akaiba kaya lakadore hairi Kangpokpi district ki manung da lairiba naga gi khul kaya gi maikai dagi press ta phongdorok pau gi matung inna Kuki singna Kangpokpi district asi sarkar gi loisang makai paisin khiba sina atai district asida khundariba kanglup sing sokadaba Kuki khakta da kanagadaba thorang kaya chatharaktuna tungda choba irang ama tholakpa yabagi oithokpa leire Kangpokpi da ngasidi Manipur sarkar gi employee asi Kuki ngakta ngaikre irangi khudong chaba lawraga makhadagi makok thongba official pumba Kuki ngakta ngaikhiba sina maram oiraga sarkar gi lamgi maru oiba report kaya manghanduna Kuki singda hena khudong chagadaba mawangda thabak tawre Kangpokpi district ki manung da lairiba makui mayathang haina khangnariba khul asibu khunja sing amata tanaba tawdana Wokot 5 village haina Kuki khul amagi maming onthokre khulgi maming onba matamda Kangpokpi district administration na tawfam thokpa sarkar gi protocol amata ngakhide makui village asina makhoi gi khulgi maming onthok lamba thengna bada angakpa amadi nungai taba kaya faure masida makui khunja singna khul maming onba yaroi haina objection pikhibagi mari leinaba che sangsing office ta lairiba Kuki singna loinamak manghankre maram asina Kangpokpi district ta lairiba naga khul singna Kuki ngaktana khutling khraba Kangpokpi district ki administration da thajaba amata laitre masi district asidagi naga sing muthanaba hotnabagi khudam amani Kangpokpi district asi sarkar gi makha da lairiba Kuki militant singi makha da lairibra haiba adusu mathong maram khangdre chahi asigi June thada Kuki militant singna Kangpokpi town mayai makta dagi LT memory kauba naga gi mioi ama faduna pukhiba dumakna mafam masida sarkar gi administration lairibra haiba adu hangningai oirakle masigi mathakta ain kaina anoba Kuki khul kaya ama semduna hanadagi khundaraglaba Kuki singna mapaldagi lakpa Kuki kaya ama khunda halakpa asi kupna yengsin haudaba tarabadi district asida lairiba naga furuki mioi sing khudong thiningai oirakpa yai 1969 da Kangpokpi da Kuki gi khul chamaga humphutara mapan khak lairamba adu 2023 da chatre ka kunmathoi yauduna chada 303 gi changda khul hengat laklek khre aduga yellow furup oriba liangmai naga khulgi masingna hantaragli masina maram oiraga lam munabagi lan ama kangluf anigi marakta thoklakpa yai
Kangpopi District Administration athokliba irang asigi mingda atopa mafamdagi lanjelakpa internally displaced person sing ningthijana yengsinba ngamdre makhoibu khul kaya nauna linglaga hana leiramba sarkargi record kaya semdoktuna anauba khul kaya hanadagi leiraklaba khul onthokle masina maram oiraga Kangpopi District Administration gi lamgi record sing thajaningai oidre maram asina athobada Kangpopi bu mapung Phaba Revenue District ama lauthokiba adu handoktuna Manipur sarkar na yengsil haudrabadi hena chawba kanglup ki irang ama district asidagi tholakpa yai hairi India government na Indo Myanmar ngamkhai paring da free movement regime chatnaramba muthatkhiba amadi ngamkhai da sambal khabagi thabak lokhalakpa bu akanba mawong da yaning da phongdorakli free movement regime asi chahi Yankhai taruk ki mamang dagi chatnaba hawrakhibani agreement asigi makhada India amasung Myanmar lamdam da khundariba yelhomi naga sing athingba yaudana Makoi gi imung manung mari mata singi yumda ngamkhai gi athing balaitana chathok chasin yahalakkhibani matang asida NACN gi maikai dagi free movement regime asina leiba aningi ngamkhai paring da khundariba naga singi itihasik cultural amasung imung manung amato oibagi masak adu sakhangduna lakhibani asigumba agreement ama muthattuna India government na chatna hankhidaba haiba asi naga singi top topa itihas ikai khumnadaba khuseng ngamkhai ama naga gi mathakta thamjilakpani haina lawi NACN gi Cherol amada kumja 1952 da Indo Burma Treaty khuyek pina ba matamda naga singda khanghal lamba leite maram aduna India amasung Burma ani na matamdu da international border khaidokpa yanakhiba adu da naga singa setok na ba yadaba hak ama loina duna lakhrabani madudi naga singi mapa mapugi lamda thingba yauduna chathok chasin yahanba asini maram asina makhal amatagi government dagi naga singna masagi maramda ningkha tamna Chacha bada permission lobagi mathau tade NACN gi nongpok thangbang ngamkhai mahut siliba naga army gi maikai degi naga gi lamda sambal khajin bagi thabak ama paikhalakli basi India government na naga gi unit thugaina ba hotna bani haina lawi organization asina siguma project asi reject tawbaga loina ngamkhai da makhal amata gi sambal khaba yaroi naga singna sambal khaba gi thabak lokhatpada saugatpa tawroi naga gi lamda ngamkhai sambal khaba gi thabak tawriba contractor amadi worker sing naga miyamna yadaba makhai Sambal khabagi thabakta yaudana khanghalladuna nagagi athingba asigi mayokta thabak tawrakpa tarabadi maduda tholakpa afafattagi daita masa masana pujagadabani karigumba Bharat sarkar na nagabu thausadaduna ngamkhaida sambal kharakpa tarabadi matam sangna chatharakhiba Indo Naga Peace Talk makoktagi amuk hauba tagani NACN gi maikaidagi ngamkhaida sambal khabagi mayokta lorokpa asina lup asina nagagi masak amadi maning makha tambagi khongjang ngamkhai lana chathari haiba adu mayek sengna ulle